पोलोइबगी पैसा इमुंगदगी लौरे कोविड-19 पॉजिटिव ओइदुना लेखिद्रबा इमुंगदगी पोलोइनबा सेल लौरिबा सिगी बतांगदा चीफ मिनिस्टर अमदी मरी लेनबा डिपार्टमेंट सिंगना मियेंग चंगबिउ हाइना सोशल एंड कल्चरल एक्टिविस्ट राकेश नावरेमना फोंदोरली ngasi manipur press club ta pangthokhiba pangmisinga unaba amada mathaki wafam asi phongdokladuna mahakna hai covid-19 na leikidraba imung manungdagi IMC na haksang adu poloi ba matamda labor charge amadi cremation charge oina lupa lising tara manga loba thengnare mama mapa amasung masa masu kainabagi adu wari ba imung duda lengak na bateng pangbibagi mhuta awaba taraba leikidrabagi lehuri ba imungi mioi singda awaba pibagi thawong asi apen ba oide lengak na awaba taraba imungda tengbang oina panghani haiki mahakna makha tarduna hai handak ikui kuidana si minister N Birena covid-19 na leikidraba mioi sing poloi bagi cremation charge free ohelagani haina phongdokhiba leiraga su poloi bagi charge loba thengnare ngarang numidang wairam wangkhai pukhrambam leiraktagi sanbam tombi kauba sahi mogdrarom surba halama covid-19 na leikidabadagi poloi bagi labor amadi cremation charge oina MD Anwar Ali kauba IMC gi jamandar amana APR amada sign tawraga paisa lobagi thodoksi thengnabari haiba wafam mahang phongdoki masida sunatana hokiba November ani da Jennings Hospital da leikidaba tentha khongbal dagi mioi amagi mathong mangam pangthokpagi charge oina IMC gi member singna lupa lising tara manga gi mathakta lowi haibagi penda bawakat leikidrabagi loina bina phongdorak pasu leire atopa mafam kaya da su hiram masigi matang da penda bawafam phongdorak pa kaya leire Marmasina lengak na miyam gi awaba madi khudong chaba kaya sibu ubiraga yai phagadaba akhanaba covid-19 gi policy puthokpiu tangai phadana covid-19 na leikidraba singi akhanaba mathau mangam pangthokpham mafam amasu thambiu haina lengak ki pukning singsinki Pongmi singa unaba tu da video conferencing ki khutang da saruk yakibi haukiba November 18 da Rims Hospital da covid-19 amaram oirga leikidraba Sanbam Tombi gi masanupi lamdam sigi sangnai rabi theater director Dr. Sanbam Thanin leibana hai covid-19 amaram oirga mahaki apokpa Sanbam Tombi November 18 gi numidang pung tare tabada Rims Hospital da leikidabani ipa leikidabagi awaba maisa khangliba aigi imungda ipa gi aroiba mathau mangam pangthoknaba lupa lising tara manga pigadabani haiduna November 19 gi numidang waramda IMC gi mari leina singda APR kaktuna sinajaki aina haijening badi lairaba lupa lising tara manga kun puthokpa ngamjadaba imung singda asiana yarokpa targadi asi bhaksang adu poloidana thamgadoribara hundoktuna thamgadoribara hain supiendaba phongdoraki Chief Minister na COVID-19 na leikidaba mioi singi mathau mangam pangthokpagi charge mari leina department na puthokani haibagi wafam media da phongdokpasu laikre adu wafam asigi taionabada ngarang aigi ipada lupa lising tara manga lahori basi lenga ki achumba amasung afaba khongthang natte khongthang ase miyam gi awaba ubiraga handok piu haiki aduga paw asigi ona taina bo oina paw amadana poloi bagi paisa lokhiba leite haiba paw amasu yawi masemuk yengminasi Imphal Municipal Corporation IMC na COVID-19 ya mari lena na siba migi imung manung dagi lupa lising tara manga ki senpham lokhiba leite haina IMC gi maike dagi phongdokre IMC gi office ta ngasi pawmi singo unawada Public Health and Sanitation Committee IMC gi chairperson Hijam Newton Chandra na hai Imphal Municipal Corporation na COVID-19 ga mari lena na siba migi imung manung dagi lupa lising tara manga ki senpham lokhiba leite Senpam asi mari lena ba Deputy Commissioner na asi bahaksang asigi mathong mangam loisin baga mari lena na sijina bani IMC na COVID-19 ya mari lena na leikidaba mioi singdagi lupa lising tara manga gi senpam lowi haina phongdor liba si laibak thibani amadi akan mamong de yaning de COVID-19 na maram oirga asi ana yaurukpa matamda IMC gi ama khakta leijariba jamanda loina na unclaimed dead body gi IO MD Anwar Ali na thauna leina kathokpa amaga loina na yumgi mioi singna phawba sokna samnaba nungaitaba asi bhaksang chamaga yankhai hena poloiduna lagli asi bhaksang asigi aroi mathau mangam pangthokna ba haiduna mari leinaba DC khuthangda lupa lising tara manga PB masina asi bhaksang asi poloi bada changba sing kerosene laison tin chon gi polam mi nekpa amadi sanitize tawbagi changba polam sing lemhoriba senpham asidagi sinaribani haiki senpham asiga mari leina na IMC na receipt natraga TRC kakpa leibasu natte paw mamutana khangdana amadi thijinba tawdana IMC na COVID-19 gi laina laisat asigi manungda IMC gi staff amadi officer singna COVID warrior ama oina thabak tawjari basing lanna uhanna bohonarakpa laibak thibani haina sumhangna phongdoki kudongcha da bakya amaga loina na nongmuda mioi mari dagi taret phawba COVID na leitaba hakchang poloiriba IMC gi staff asigi thawdang ekoina masak khangpham thoi IMC na lawriba thawdang si sakhangba oina regular post tahalle Asigumba yumpham yaudaba aranba pausing asina maram oiraga jamandar asina thabak-tagi tokcharege hairabadi kana laklaga mahakna lawriba thodang asi lawbigani haiba wafam miyamna khangpham thoi COVID-19 laina laisat asigi manungda IMC na lawriba thodang asi miyamda lana uhanaba honabiganu haina chairperson na phongdokhi
अदुगा तोप पाव मना तोंगान बा फिराल अमदी कॉन्स्टिट्यूशन यारोय आर.एन. रवि नागा तोक्ता सेंटर की इंटरलोक्यूटर सु ओरिबा नागालैंड गवर्नर आर.एन. रविना NSNIM की तोंगान बा फिराल अमदी कॉन्स्टिट्यूशन की डिमांड असी यारोय सेंटर गवर्नमेंट की यामना सेंगबा फिरेप्ती लेबाक असिगी नेशनल फ्लैग अमगा अदुगा कॉन्स्टिट्यूशन अमा हाइबसिनी हाइना फोंदोखरे नागालैंड की यांखैनि पानसुबा स्टेट हुड डे थौरम की मांगोइनना स्टेट असिगी मियाम द पीबा वारोलदा मथकी वाफम असि आर.एन. रविना फोंदोकलदुना महांगना हाई कनागुंबा अमतना भाबना साबा वाफम पुथोक्तुना मियामबु समम नहनबा अमदी लाना लमजिंगनबा होनरोइदबनी अमरोमदा आर.एन. रवि की वारोल अदुबु NSNIM फैक्शन अकन ममोंग द कंडेम तौखिबनी सही कुलुमदोई हेना गवर्नमेंट ऑफ इंडिया अमसुंग NSNIM अनि की मरक्ता सथरलिबो वारी असिगी वारोशिन पोरकनबा होनरकपदा लालहुलुप असिना नागा की तोंगानबा फ्लैग अमा अमदी कॉन्स्टिट्यूशन अमा हाइबा डिमांड असिना खुरौ थांगले हाइनसु महाकी वारोल द पनखिबनी लेंगाक असिना लेबाक असिगी टेरिटोरियल इंटीग्रिटी अमदी सोवरेंटी दा मतम पुंबगी ओइना लुम्मा लौई हाइबा वाफम थमलदुना आर.एन. रविना हाई लेबाक असिगी टेरिटोरियल इंटीग्रिटी अमदी सोवरेंटी सोकपा वाफमदा लेंगाकना कैदोंनुंगदा कनामतदा वारी सानरोय लेबाक असिबु मचेत तहनबा थौसिल थौरांग अमता लेंगाकना तारायना लौरोय ngasi अखोइना लौगदबा अचुंबा फिरेप्ती अखोइगी तुंगी मिरोलगिदमक खल्लगा लौगदबनी हाइनसु गवर्नर आर.एन. रविना फोंदोकी महांगना मखा तारदुना हाई सही यामनबा नागा इशू असिगी ओइना ममंग सही 2019 की अक्टोबर 13 दा वारी सानरिबा सिंगा पुन्ना वाखल तामिनबगा लोइनना वारोइसिन अमा पुरखरबनी खुयेक पिनगदबता ngairabani नागालैंड मियामना खुयेक पिनबा नुमित अदु तबु खौरांगना ngairibani लाइबक थिबदी मियोय खरा खंगना नागालैंड की मियामना खौरांगना ngairiba नुमित अदु लाकनबा लंबीदा एयरपा पिदुना लेरे हाइना सुफोंदोकी असिगुम्बा मियोय सिंग असिना ngaksaw thektuna leibiganu नागालैंड मियामगी खोलाव ताबिउ मतमदुदा नखोइ नखोइगी अपाम्बा दो असेंगबा डेमोक्रेटिक स्पिरिट अमा ओइना इकाई खुमनगनी हाइनसु आर.एन. रविना फोंदोकी प्राइम मिनिस्टर नरेंद्र मोदी मियेंग साना उबा अमदी डायनामिक ओइबा लुसिंगबा मनी सथरिबा शांति की वारी असिदा लेखिबा अरानबा सोइबा क्या अमा तसेंगना इंक्लूसिव ओइबा मोंगदा सेमदोकले नागा पॉलिटिकल इशू असि नागा मियामगी एंटाइटी अमा खक्की नते हाइनसु महाकना मखा ताकी नागा सिंग असि ट्रेडिशनल इंस्टीट्यूशन अमदी कस्टमरी लेजबा कम्युनिटी नि नागा पॉलिटिकल इशू असिगी प्राइमरी स्टेक होल्डर सिंगदी ट्रेडिशनल विलेज इंस्टीट्यूशन अमदी ट्राइबल बॉडी सिंगनी मखोइगी अपाम्बा अमदी वारेबदुना नागा इशूगी वारोइसिन पोरकदौरिबनी मखोइनदी नागा इशू असि मखा ताना थिंथदना वारोइसिन पोरकपा पामी हाइबा मयेक सेंगना फोंदोकली हाइबा वाफम इंटरलोक्यूटर आर.एन. रविना फोंदोकी प्राइमरी स्टेक होल्डर सिंग इकाई खुमनदबा हाइबसी नागालैंड मियामबु नुंगाइहनदबनी मरम असिना मखोइबु किहनबगी थौंग चथबा हाइबसी मियामबु सावहन्नबा बाटोन तौबनी लेबाक असिगी लो लई हाइबा खंगदबनी हाइकी नागा पीपल्स कन्वेंशन की लेखिद्रबा ममा लेबाक निंगबा अमदी ममा लेबाक की थवाइन पोंथापी खरबसिंगी मफमदा आर.एन. रविने काई खुमनबु उलदुना मखोइगी कथोकबगी थौना अदुना नागालैंडबु लेबाक असिगी 13 सुबा स्टेट अमा ओइखिबनी हाइबा वाफम आर.एन. रविना महाकी नागालैंड मियामद पीबा वारोलदा फोंदोकी अरोबदा पाउबिलाई न्यूज रीडर की वीडियो भी यंग बिरिबो खुदिंग मक्पु थागतचरी।